ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯑꯁꯨꯝꯅ ꯊꯥꯕꯨꯡꯅ ꯇꯥꯏꯕꯪꯄꯥꯜꯗ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯀꯣꯛꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜꯂꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯤ ꯉꯛꯄꯗ ꯊꯦꯡꯂꯦ. ꯑꯗꯨꯕꯨ ꯊꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯀꯞꯄ ꯇꯣꯛꯅꯔꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯑꯗꯨꯒ ꯊꯥꯕꯨꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ. ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯕꯨꯡꯅ "ꯀꯔꯤꯅꯣꯅꯦ ꯏꯃꯥ, ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯅꯣꯅꯦ ꯏꯃꯥ?" "ꯑꯩ ꯏꯄꯥꯒꯤ ꯊꯥꯕꯨꯡ, ꯄꯥꯕꯨꯡ, ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯊꯥ 2 ꯍꯦꯟꯖꯜꯂꯛꯂꯕꯅꯤꯅꯦ. ꯊꯥ 2 ꯁꯨꯔꯕ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯂꯥꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯤꯡꯁꯥ ꯊꯤꯔꯨꯔꯕꯅꯤꯅꯦ." "ꯀꯔꯤ? ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯗꯕ ꯃꯇꯝ ꯑꯃꯒꯨꯝ ꯈꯜꯂꯤ ꯄꯥꯕꯨꯡ. ꯑꯩꯁꯨ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯁꯤꯟꯈꯤꯕꯒ ꯑꯩꯒꯤ ꯏꯄꯨꯁꯨ ꯊꯦꯡꯅꯔꯛꯏ." "ꯀꯔꯤ? ꯅꯪꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕ?" "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯄꯨ ꯊꯦꯡꯅꯖꯔꯛꯂꯦ. ꯑꯗꯨꯒ ꯏꯄꯨ ꯑꯃꯗꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯅꯤꯡ ꯇꯝꯍꯟꯖꯔꯝꯂꯕꯅꯤ. ꯃꯈꯣꯏꯒ ꯑꯩꯒ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯄꯨꯗꯕꯤꯗ ꯑꯩ ꯏꯇꯣꯝꯇ ꯊꯣꯛꯂꯛꯂꯤꯕꯅꯤ." "ꯑꯣ, ꯀꯔꯤ ꯋꯥꯐꯝꯗ ꯌꯥꯅꯔꯛꯂꯕ?" "ꯄꯥꯕꯨꯡ, ꯃꯗꯨꯃꯗꯤ ꯅꯆꯥ ꯍꯥꯏꯗꯣꯛꯆꯔꯔꯣꯏ. ꯏꯄꯨꯅꯁꯨ ꯇꯥꯏꯕꯪ ꯀꯅꯥꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯍꯌꯦꯡ ꯃꯇꯝꯗꯨ ꯌꯧꯔꯒ ꯁꯣꯏꯗꯅ ꯈꯪꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯆꯥꯎꯔꯕ ꯊꯧꯔꯝ ꯅꯨꯡꯉꯥꯏꯔꯕ ꯑꯃ ꯄꯥꯡꯊꯣꯛꯆꯔꯒꯅꯤ." ꯑꯁꯨꯝꯅ ꯊꯥꯕꯨꯡꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅꯔꯤ. ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯊꯥꯕꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯈ꯭ꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯅꯥ ꯀꯌꯥ ꯄꯤꯈ꯭ꯔꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯑꯃꯥꯏꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯨꯡꯗ "ꯁꯦ ꯃꯁꯤꯒꯤ ꯆꯩꯁꯨ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯔꯣ. ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯍꯥꯛꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩꯁꯨ ꯑꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯤ. ꯆꯩꯁꯨ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ. ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯍꯥꯏꯕꯗꯤ ꯃꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯨꯞꯄꯝꯗꯥꯏꯗ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯅꯤ. ꯆꯩꯁꯨ ꯁꯨꯗꯨꯅ ꯂꯥꯛꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯥꯎꯗꯣꯛꯄ ꯉꯝꯗꯅꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯗꯣꯔꯛꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯗꯅ ꯃꯌꯥꯝꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯆꯩꯁꯨ ꯑꯗꯨ パꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯅꯨꯡꯄꯥꯛ ꯑꯍꯨꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯦ. ꯊꯥꯕꯨꯡꯅ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝꯁꯨ ꯎꯏ. ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯅꯔꯨꯗ꯭ꯔꯤ. ꯃꯍꯥꯛꯀꯤꯁꯨ ꯊꯕꯛ ꯑꯃ ꯂꯩꯔꯝꯕꯒꯤ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯜ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤꯕ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯔꯤ. ꯁꯣꯝꯗꯅ ꯊꯥꯕꯨꯡ ꯆꯪꯁꯤꯜꯂꯛꯄꯅ ꯅꯨꯡꯄꯥꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯄꯨꯡꯐꯨꯟ ꯐꯨꯜꯂꯝꯂꯤ. ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ. ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯎꯈꯤꯕ ꯌꯣꯡꯖꯥꯎ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯅ ꯈꯪꯂꯦ ꯌꯣꯡꯖꯥꯎ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕꯁꯤ. ꯃꯁꯤꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯥꯏ, ꯃꯐꯝ ꯑꯗꯨꯗ ꯆꯤꯟꯇꯥ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯅꯍꯥꯛ ꯎꯔꯤꯕꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇ꯭ꯔꯤꯕꯅꯣ? ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨꯗ ꯌꯣꯡꯖꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯟꯒꯗꯧꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯝꯂꯒ "ꯑꯩꯗꯤ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯈꯜ ꯈꯜꯂꯨꯗꯕꯅꯤ. ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯅꯍꯥꯛꯁꯦ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯇ ꯈꯪꯂꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯔꯕꯅꯤ. ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯖꯔꯒꯦ. ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯀꯅꯥꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯕꯅꯣ?" ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯕꯨꯡꯅ "ꯍꯩ, ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯅꯈꯣꯏꯁꯤ ꯍꯥꯠꯄ ꯇꯨꯝꯕ ꯁꯦꯒꯥꯏꯕ ꯆꯥꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯀꯟꯕꯤꯕꯒꯤ ꯋꯥꯈꯜꯗꯤ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨm ꯇꯧꯏꯅꯦ. ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯑꯃꯥꯏꯕ? ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯩꯈꯣꯏꯗꯤ ꯍꯥꯠꯄ ꯇꯨꯝꯕ ꯁꯦꯒꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩ. ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦ. ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥꯕꯨ ꯊꯨꯒꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯍꯥꯏꯕꯤꯔꯣ. ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯕꯅꯣ?"
ꯐꯔꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯪꯒꯤ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯍꯟꯕ ꯌꯥꯔꯒꯅꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯣꯛꯄꯁꯨ ꯌꯥꯔꯣꯏ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯨꯡꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯊꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯉꯁꯥꯏꯗꯒꯤ ꯆꯪꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯂꯤ ꯌꯥꯝꯅ ꯊꯥꯞꯅ ꯊꯥꯕꯨꯡꯅ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯍꯨꯝꯗ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯗꯣ ꯃꯌꯥꯝꯁꯨ ꯎꯔꯤ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯖ꯭ꯋꯥꯔ ꯑꯃ ꯍꯥꯈ꯭ꯔꯤ ꯖ꯭ꯋꯥꯔ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯃꯟꯗꯤꯔ ꯀꯌꯥꯁꯨ ꯅꯤꯡꯈꯥꯏꯔꯤꯕꯅꯤ ꯑꯗꯨꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯨꯡꯁꯨ ꯅꯤꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯥꯏꯗ ꯆꯪꯉꯥ ꯍꯥꯏꯊꯗꯨꯅ ꯐꯝꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯌꯨꯝꯈꯠꯇꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯟꯊꯔꯛꯏ ꯑꯗꯨꯝꯅ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄ ꯑꯗꯨꯗ ꯊꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯎꯅꯔꯛꯈꯤ ꯊꯥꯕꯨꯡꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯅ ꯍꯥꯏꯊꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯁꯨ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯦꯛ ꯌꯧꯒꯗꯕ ꯁꯨꯞꯅꯒꯤ ꯈꯨꯁꯥ 5ꯃꯨꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯀꯥꯞ 1.5ꯃꯨꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯀꯥꯞ 1.5ꯃꯨꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯁꯠ ꯂꯥꯎꯅ ꯄꯟꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯕꯥꯛ ꯐꯨꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯗꯨꯅ ꯊꯥꯕꯨꯡꯗ ꯈꯨꯔꯨꯝꯅꯔꯤ ꯑꯗꯨꯒꯗꯤ ꯅꯨꯡꯄꯥꯛ ꯑꯗꯣ ꯇꯞꯅ ꯍꯥꯏꯒꯠꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯤ ꯊꯥꯕꯨꯡ ꯑꯉꯛꯄ ꯑꯃꯒ ꯑꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯎꯔꯕ ꯃꯁꯥꯗꯣ ꯐꯟꯗꯣꯛꯇꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯆꯦꯟꯈꯠꯇꯨꯅ ꯄꯨꯕ ꯑꯣꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯑꯗꯣ ꯎꯔꯨꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯤ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯍꯟꯅ ꯈꯣꯏꯔꯝꯂꯤ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯄꯨꯔꯦꯟ ꯅꯥꯇꯛꯄꯅꯆꯤꯡꯕ ꯃꯌꯥꯝꯗꯒꯤ ꯍꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯈꯥꯒꯤ ꯑꯉꯥꯡꯒꯨꯝ ꯉꯥꯡꯂꯨꯕꯗꯣ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯔꯛꯇꯨꯅ ꯃꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕꯗꯣ ꯇꯧꯔꯨꯕ ꯑꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯟꯊꯗꯨꯅ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯆꯤ ꯂꯦꯡꯕ ꯉꯝꯒꯗꯕ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯊꯅꯝꯂꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯄꯥꯛꯅꯤ ꯅꯨꯡꯄꯥꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯩꯗꯤ ꯇꯨꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯇꯨꯊꯔꯛꯂꯤꯕꯗꯨ ꯃꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯥꯛꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯍꯟꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯩꯅ ꯑꯗꯣꯝꯗ ꯍꯥꯏꯍꯩꯗꯕ ꯀꯌꯥ ꯍꯩꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤꯗꯃꯛ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯔꯕꯅꯤ ꯅꯍꯥꯛꯄꯨ ꯀꯟꯕ ꯅꯤꯡꯊꯧꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯕꯤꯔꯨꯔꯒꯅꯨ ꯌꯨꯝ ꯇꯝꯅ ꯆꯠꯍꯧꯔꯣ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯖ꯭ꯋꯥꯔ ꯍꯥꯔꯝꯕ ꯅꯤꯛꯂꯝꯕꯗꯨꯁꯨ ꯐꯈ꯭ꯔꯗꯨꯅ ꯊꯥꯕꯨꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯥꯕꯨꯡꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯎꯅꯔꯝꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯣ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯨꯝꯂꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯐꯜꯂꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯎꯕꯗꯨꯗ ꯃꯈꯣꯏ ꯉꯛꯄꯗ ꯊꯦꯡꯂꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯅꯤꯡꯈꯥꯏꯈ꯭ꯔꯕ ꯐꯨꯔꯥ ꯗꯨꯂꯥꯟ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯁꯥꯒꯠꯄ ꯍꯧꯅꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯗꯨꯗꯁꯨ ꯑꯃꯥꯏꯕꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯑꯗꯨꯅꯁꯨ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯃꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ 5 ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡ ꯈꯣꯏꯕꯤ ꯌꯥꯏꯇꯣꯡ ꯀꯩꯈꯥ ꯂꯥꯡꯕ ꯑꯃꯗꯤ ꯕꯣꯝꯕꯤꯁꯅꯥ ꯃꯈꯣꯏꯁꯤꯡꯁꯨ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕꯗꯨꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅꯇ ꯂꯩꯈ꯭ꯔꯤ ꯍꯥꯟꯅꯗꯤ ꯇꯝꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯝꯃꯨꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯆꯥꯡꯌꯦꯡ ꯇꯧꯕꯔꯣꯝꯗ ꯑꯣꯟꯊꯗꯨꯅ ꯆꯥꯡꯌꯦꯡ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯦꯛ ꯍꯧꯖꯤꯟꯈꯤꯕꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯇꯤꯌꯥ ꯃꯊꯛꯇ
khakpa laubagi makhol taba aduga thabaldi adumak thokpa maram sadana nong tabagi khonjel tabana chingba kaya ma taroklei aduga athapada miyoi kaya law khongduna khana sainaba amati kana kumba ma bulang aduna hatpagi law khongbagi makhol na chingba haibadi lanpham amagi makhol na chingba kaya ma lekai aduda taba horoklei matam adu ta ahalurba singna thabak ase pangkoi koiraroi aduna ikoisu langi thorang lang na si hairaduna makuisu langi thorang lang bhoroklei khusu khulai amati khoyum lai kaya bulan thingnaba yanarabagi damakta makoina khangja haijaba khoyum laida langi khulai nibna chingba kaya ama taroklei asomna magi ten paibana paiba ta paibana paiba kaya ama tawduna langi thorang lang naklei asomna tawduna handak tamba loikraba amaiba sing haibati thabung khoibi yaitong kaikha langba bombi sana amati makhoi kangbu punamak magi oiba khusu khulai kaya ama sem sagat nakhri aduga makhoi kanglup khaidok nakhri adubu matam masi yorbo phawba thabungdi kanagasu misang oidana aduga kanagasu khomlubu leitana mahak matom tamak numidang ahing athingba khudingi suknagadoriba lanpham oigadoriba amuba leibak ama oina leikraba mafam maduda mahakna nungti numit khudingi makhoi gi sumang matonda hauriba wanglaba hainau pambi aduda kakhatuna leptuna numidangi pung ani makhai phawba adumak jengduna leiribani thabungna tawriba mawong asida thabunggi mapabung wadi amata haidi adubu machanupana tawriba se karino haibadudi yamna khangningthi asomna tawduna leibak aduda leiriba miyam punamak magi kanglup khaidok naduna semkat naduna langi damakta thorang punamak loinarabani thabungdi ngasi phawbada mara tawkhiba adugum adumak hainau pambi awang baduda kakhatuna adumak gengduna leiba sida thabunggi mapana nongmadi hai thabung pabung nang chakchu sari pabung wa matang hangedana hoi yani pabung kari wafam oirabano hekta haibiyo nga tai ki nateda kari gino nahakna nungti numit khudingi aikhoigi sumang matonda hauriba chauraba wangkhraba hainau pambi asida nahakna kakhatle hairaga karomdaro nang yenglaga nang namit adu kuptaba makai nungmidangi pung ani makhai phawba leiribadubo hainau pambi ase nahaki nabu adubu pokliba nabudawna thabirambani hainau ase asuki matik wangkhrabani wanglaba hainau pambi asida nahakna kakhatlaga karibu yenglibanone babung aina yengjariba aikhoina lansunagadoriba mafam madudan hayu mafam maduda nahakna yenglibadugi kanabana karino nahakna kari khangjaba leiduna yenglibano haibado aduk hayu babung mafam maduda khoyum layam mayam amasu hawat kakapa ngamdana norokka tagadoribani aduga namu taibang oiba ikhoisu misi mina nangadoribani asikumlaba khoyum lai amadi namu taibang oiba ikhoiga lanthengnaba haibasi aidi amukta phawba takhidri aduga mase taibang kananasu tawdaba thabakni masibu khoyum layam athouba singna thingbidabra thingi khoyum layam punamakna thingi adubu khoyum layam sing aduna khanghandabida makhoina asomna landagadoribani karigumada makhoina mai paklagana mafam masei makhoi koi hogadoribani aduga aikhoina mai paklagana khoyum layam singna makhoina haibe indabagi damak makhoi bu chahi 15 namsinduna hek thami adubu handakti aroiba lani karigumba handaki matang asada aikhoina makhoi bu ngamlabadi amuk khana mafam masida makhoi laklararoi makhoi mana thokpa norokta loinamak leikhragadabani maramaduna handaki lanpham masidi aikoi maithiba yabana teko adugi di babung nacha lejari nacha gisu angamba thona lingjeng puthoktu na hona jagi tawudabu misi mina kharadi adumak jawgani lanpham haibasidi khara siba khara naba aduga mai pakpa masidi soidabani mai thiba so adumak jawgani ko soidana mai pakani haibdi leiti adubu pabung aikhoina karigum mai thirabadi aikhoidi kamdauba aikhoidi mafam mase thadoktuna satkhiba taredana adudi pabung lan tawdabida chatkibadi kamdauba masigi matangda hakna khangdaba wafam ama leiri lan lase tawdana aikhoi mafam masi thadoktuna satkiba yai adubu aikhoina mafam masi ngak chenduna leiribagi maramdi mafam masida aikhoi ki itik ithauna mangal punamak leiri mafam masidagi aikhoina hek chatkhraga atopa mafamda khundali taruba haibasi aikoi gi chanafam leiroi aikoi gi leiriba loksing pangal punamak loinam aremba tagadoribani aduga mafam masei taibang punamakna khwaidagi sengba mafam amani haiduna kharaduna leiribani nahana atopa
ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯍꯥꯛꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯑꯃꯒꯤ ꯑꯌꯥꯕ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯇꯥꯏꯕꯪꯄꯥꯟꯅꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯗꯦ, ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯍꯥꯏꯕꯗꯤ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ, ꯑꯣꯏꯗꯕ ꯉꯥꯡꯗꯦ, ꯃꯂꯣꯝ ꯊꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯆꯠꯅꯔꯤꯕꯁꯤꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯁꯦ ꯑꯄꯪꯕ ꯇꯥꯔꯕꯅꯤ, ꯑꯗꯨꯒ ꯉꯝꯅ ꯉꯝꯅꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯅꯕ, ꯅꯍꯥꯛꯀꯤ ꯆꯥꯒꯗꯕꯗꯨ ꯃꯨꯟꯗꯨꯅ ꯆꯥꯕ ꯉꯝꯕ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯆꯤꯡꯂꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯒꯨꯟꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯃꯥꯡꯂꯒ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯅꯤ, ꯂꯥꯏꯔꯩꯕꯥꯛ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅꯕꯨ ꯈꯣꯌꯨꯝ ꯂꯥꯌꯥꯝꯒ ꯇꯪꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯗꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯍꯥꯛ ꯍꯩꯅꯧ ꯑꯗꯨꯗ ꯀꯥꯔꯨꯔꯒꯅꯨ, ꯄꯥꯕꯨꯡꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ? ꯅꯃꯥꯟꯅꯕ ꯈꯣꯏꯕꯤ, ꯌꯥꯏꯇꯣꯡ, ꯀꯩꯈꯥꯂꯥꯡꯕ ꯕꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯁꯦꯝꯅꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯥꯎ ꯈꯣꯏꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯄꯨꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤꯗꯣ, ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯄꯨꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯅꯍꯥꯛꯀꯤꯁꯨ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯥꯏꯇꯣꯝ ꯂꯩꯊꯣꯛꯂꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯥꯒꯤ ꯇꯦꯡꯒꯣꯜ ꯁꯦꯝꯕꯒꯨꯝ ꯑꯩꯒꯤꯗꯤ ꯉꯍꯥꯟꯅ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ꯫ ꯀꯔꯤ, ꯅꯪꯒꯤꯁꯨ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯇꯦꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ? ꯌꯥꯏꯇꯣꯡ, ꯀꯩꯈꯥꯂꯥꯡꯕ, ꯕꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯂꯩꯂꯣꯝ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯖꯒꯂꯠ ꯑꯃꯗꯤ ꯊꯥꯡꯖ ꯂꯥꯛꯄ, ꯃꯈꯣꯏꯁꯤꯡ ꯌꯥꯎꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯃꯈꯣꯏꯒ ꯑꯃꯠꯇ ꯄꯨꯟꯗꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯍꯥꯏꯔꯨꯗꯅ? ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯤ ꯑꯩ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯟ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯈꯣꯡꯂꯣꯏ ꯄꯨꯖꯔꯛꯀꯦ꯫ ꯐꯔꯦ, ꯅꯪꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ, ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯊꯣꯛꯂꯛꯂꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯒꯅꯤ꯫ ꯅꯪꯒ ꯅꯠꯇꯅ ꯑꯩꯁꯨ ꯏꯀꯥꯏꯒꯅꯤꯀꯣ꯫ ꯄꯥꯕꯨꯡ, ꯑꯩꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯂꯩꯕꯤꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯣꯝꯒꯠꯀꯗꯧꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯋꯥꯠꯇꯨꯅ ꯃꯤꯒꯤꯗ ꯑꯃꯨꯛ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩ ꯑꯁꯦ ꯃꯥꯏꯕ ꯄꯨꯝꯅꯃꯛꯅ ꯂꯨꯞꯄ ꯉꯝꯅꯗ꯭ꯔꯕ 3ꯁꯨꯕ ꯑꯃꯗꯤ 5ꯁꯨꯕ ꯂꯨꯞꯄ ꯉꯝꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪꯒꯤꯗꯨ ꯅꯥꯄꯜ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯃꯥꯏꯊꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯥꯄꯜ ꯅꯠꯆꯗꯦ, ꯄꯥꯈꯣꯡ ꯑꯃꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯄꯪꯂꯥꯞꯅ ꯆꯠꯈ꯭ꯔꯒꯅꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯂꯒ ꯊꯥꯕꯨꯡ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ꯫ ꯊꯥꯕꯨꯡꯒꯤ ꯃꯄꯥꯕꯨꯡꯗꯣ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ? ꯄꯥꯕꯨꯡ, ꯑꯩ ꯑꯁꯤ 3ꯁꯨꯕ ꯑꯃꯗꯤ 5ꯁꯨꯕ ꯄꯨꯈ꯭ꯔꯤ ꯂꯨꯞꯄ ꯉꯝꯂꯨꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯥꯄꯜꯅꯤ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯅꯥꯄꯜ ꯅꯠꯇꯦ, ꯄꯥꯈꯣꯡ ꯑꯃꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯕꯨꯡꯒꯤ ꯃꯄꯥꯕꯨꯡ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯊꯥꯕꯨꯡ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯦꯡꯅꯗꯨꯅ ꯊꯥꯕꯨꯡꯗ ꯅꯍꯥꯛꯀꯤꯗꯤ ꯀꯅꯥꯒꯤ ꯀꯥꯡꯂꯨꯞꯇ ꯌꯥꯎꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯥꯕꯨꯡꯅ ꯑꯩꯗꯤ ꯀꯅꯥꯝꯇꯒꯤ ꯀꯥꯡꯂꯨꯞꯇ ꯌꯥꯎꯗ꯭ꯔꯤ, ꯌꯥꯎꯕꯁꯨ ꯄꯥꯝꯗꯦ, ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯂꯩꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯍꯥꯛꯀꯤ ꯀꯥꯡꯂꯨꯞꯇꯣ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯈꯨꯝꯃꯨ ꯍꯥꯏꯕ ꯍꯦꯛꯇꯃꯛ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯥꯕꯨꯡꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯃꯗꯤ ꯑꯃꯨꯕ ꯂꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯒꯗꯕꯅꯤ, ꯑꯔꯨꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯤꯜꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯜꯂꯤꯕ ꯂꯥꯟꯃꯤ ꯈꯨꯠꯄꯨꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟꯅ ꯂꯩꯔꯣ, ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯣꯝꯖꯤꯟꯅꯕ ꯉꯝꯕ ꯑꯃꯗꯤ ꯀꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯕ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯁꯂꯨꯞ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡ 100 ꯂꯩꯕ, 200 ꯂꯩꯕ,ꯈꯔ ꯆꯥꯎꯕ ꯂꯩꯀꯥꯏꯗꯅ 900ꯗꯒꯤꯅ 500 ꯐꯥꯎꯕ ꯂꯩꯕ ꯌꯥꯎꯔꯤ, ꯑꯗꯨꯒ ꯂꯩꯀꯥꯏ ꯄꯨꯟꯁꯤꯟꯅꯕꯗꯅ 4,000ꯗꯒꯤꯅ 5,000 ꯐꯥꯎꯕ ꯄꯨꯟꯁꯤꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ
ꯂꯩꯀꯥꯏ ꯑꯃꯗꯒꯤꯗꯃꯛ ꯄꯨꯟꯅ ꯂꯩꯈ꯭ꯔꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯊꯥꯕꯨꯡꯗꯤ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯕꯨꯡꯕꯨ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯊꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤꯗꯤ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕꯗꯨꯗꯤ? ꯅꯍꯥꯛ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗ ꯌꯥꯎꯗꯕꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯇꯦꯡꯒꯣꯜ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯕꯨꯡꯅ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯂꯦꯡꯒꯥꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯂꯤ꯫ ꯂꯥꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯗꯨꯗꯤ ꯂꯥꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥꯕꯨꯡꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯃꯌꯥꯝꯅ ꯊꯥꯕꯨꯡꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯧꯖꯤꯛꯇꯤ ꯈꯟꯅ ꯅꯩꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯟꯖꯟꯒꯗꯧꯔꯤꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯃꯗꯤ ꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯗꯤ ꯈꯟꯅ ꯅꯩꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯒꯤꯅ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯂꯥꯟ ꯑꯁꯦ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯂꯕ ꯈꯣꯌꯨꯝ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃ ꯃꯤꯔꯥꯜꯂꯝꯕ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤꯁꯨ ꯃꯐꯝ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯔꯒ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯁꯣꯏꯗꯅ ꯂꯥꯟ ꯑꯁꯦ ꯊꯦꯡꯅꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯕꯤꯔꯨꯔꯣ, ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ, ꯋꯥꯈꯜ ꯂꯩꯇꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯇꯦꯜꯂꯤ, ꯃꯔꯝꯗꯤ ꯉꯁꯤ ꯑꯁꯤ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯀꯣꯔꯠ ꯂꯧꯕꯗ ꯈꯖꯤꯛꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫